Tha ASIGI kulhumdoi amasung kungamarida DHAKA PANGTHOKHIBA Xcel Sports Promotion da Manipur dagi professional boxer amasung AZTECS Sports and Fight Studio gi coach Deep Laishram na Bangladesh ki boxer Hera Miya Maithiba Piba Ngamkhre HAIRI. Deep Laishram loitang kunau dagi Laishram binod ki machanupani mahakna fight ado kg 90.6 ki category da lambat hengnakibani mahakna mai panglakpada AZTECS Sports and Fight Studio na nungai ba fong dorakle.